ताबीरिबा मयामबु मणिपुरी वारी तामिनसी यूट्यूब चैनल की माइकैदगी हेमचंद्र सोइबमना तरामना ओक्चबग लोइनना नोलुकनु खुरुमजरी हौजिक मयाम पुनः अमुक तामिनरसी रूम नंबर 23 हारिबो वारी असिगी तरेत सुब सरुक वारी असिबु इब्रकपा सुशील थेम्स माइबीदुना हायरकलम्मी हौरकले खुदोंथिबा मयामगी अहानबा खुदामनी हौबता ngairi सेक्शनसी मसिंग थिंगमद्रबा कयागी अहोबनी कावगनो असुमना लर्निंगम हॉस्पिटल दा पुखलकलम्मी इमरजेंसी वाटर पुसिनख्रे मखोय अतैदु मपानदा ngaiduna lei mayamdu nungsa thinarami माइबीदुसु करिसु अहन बहाइदना अदुमक लेहौरे सना ममाई ममित चामलुगे हाइदुना वाशरूम दा चंगलई ममाई चामना ngасai लानिंगम की मतौदु असुम ममित उदुना लेरे ममाई ममित मन्ना पुमनमक सागलकली ममाई ताब लोयरगा वाशरूम अदुदगी तैथोक लगा थोगलई माना हेक थोगलकपगा जेम्सु इपा पाकना मा तमना चलकलिबदु उरे सनाना जेम्स चलकपदुदा करी करी तौरब जानो खली जेम्सना सना खर थुना असोमदा चलो कदौरगे लैसनादो कैनोम तौहरे हा जेम्सना आई इमा माइबीदो लौरुगे नंग चलो लैसनागी मनाक्ता लेरमो सनाना होय होय असी हायरगा सना लैसनागी मनाक तमना चलई जेम्सु माइबीदु लौबा चतख्रे सनाना चेंगलकपदा इकंग खंगौदना अंगांग नुपी मचा अमना मागी ममांगदा फट लेपसिलई अंगांग अदुना कका अमुक्ता ngaikho सना चप लेपी कदौरे बेमा अंगांग अदुना ममागी मनाक्ता अमता चसे कका अबेमा आई खरा थुरे असी हायरगा सना चटके तवी अंगांग दुना मखुत्तु ताप फारगा याली सना अमुक लेपलगा अंगांग दुते यंगलई अंगांग दु मपी इरा चेले कका सना करिसु खनसिलुदना अंगांग दुगी मखुत्तु कंथोक लमलगा लैसनागी मनाक तमना चलकलम्बी थेंबुंगना सना खरा थुना लाउने नर्स अमना मसासे अमुक्ता फाजिलु हिदाक चेमता कावके लैसना ममित मना युमखटलगा मसादु प्रिंग प्रिंग कावी सनासु प्रप प्रप चेंसिलकलगा लैसनाबु फा नर्स अमगा सनागा थेंबुंगना लैसनागी मसादु नमी नर्स अमदुना सेडेटिव्स इंजेक्शन अमा काफ्रे खुदकतुदा लैसना मसादु पंगथख्रे मयामदु खर साफै लागी नुक्सिसु माली अदुननी जेम्सना माइबी कौबा चटक्रिबदो नर्स अदुना असोंगी बेटसिदा पुसिनसे लैसनादु बेट अमदा निंगथीजना हिफाले सनाना कमायना तौरैनो थेंबुंगना सुम लेरमदगी सोइरोल पारोल पुंगांगांग लईने ऐदी कीबु कीरुरे अदुगदी अदुम फ्रिंग फ्रिंग चोंख्रे सना मकोक होले करिनो हारिसिबो मतांगदुदा हॉस्पिटल मनुंगदु मयाम वा लांगनरई मीसु क्वेश्चन चेली थेंबुंगना ए कदौबु यावरबजानो मखोय अनि प्रप रूम अदुदगी थोगलई मयामदु हॉस्पिटल मपानदा लोइना चेंथोकनबगुम तौई खरा मखैदी थोंनाउदगिसु यंगनै नर्स अमसु ताहा चेलई थेंबुंगना सिस्टर कदौबु यावरबगे नर्स अदुना अंगांग अमा टॉप फ्लोर दगी चोंथख्रे थेंबुंगना हा सना मिहुन्ना लवाई लुतोन यौख्रे ngaihaki mamangda angang amana mabu khamkhibdo khangning ningsinglai makhoi anisu makhada kumtharaklaga mayamna onsinliba aduda changsili angang adugi khusido onthokna penkhidre ina pumtai tairaduna saruga loina tekle masaksu yamna nungsiba angangni mayam marakta kappasu yaure sanasu haujikta maga thengnakiba angang duni khanduna nungaitaba ama phawi nungaita angang aduda yengbada angang adu ममित फट पांगलई अदुगा सना द मुन्ना यंगलगा मोमो नोक्सलई सना खंगबोय पाखतपोय कन्ना लावी लैसनाना सना कैदौरगे नंगबो सना मिकअप खंगथोक थोगलई माना ममितु पांगलकपदा लैसनाना मागी नाकलदा फमलगा लैरमी अदुगा जेम्स का थेंबुंगना नाकलदा लेपलगा लैरमी ऐ कैदौरगे लैसनाना फमना तुमलुरबो मालेना मंगकनरके तौरईने सनाना अस उन्थोप मंग अमा हेक मंगीदा लर्निंगम सु वखल तारे मसा कैसु यामना सीरियस ओइद्रे हारे इमरजेंसी वार्ड तगी पुथोरखरे डॉक्टरना ngasi tangdi lairo aduga hayeng discharge tawnaba harame sanana leisna adudi thengtringaida nangsu hankro akoi lehorage leisnana kana leiradoino sanana aiga thembunga leirage james na amuk haire aisu leibobudi yabne ado yumda sataba yadre hayengana laklage थेंबुंगना लेबैबुदी सना इबानी तंग लेरसु यारनिदा सनाना कैसु खलुरनुदा
ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ ꯂꯩꯁꯅꯥꯅ ꯂꯩꯁꯅꯥ ꯆꯠꯈꯤꯅꯕ ꯍꯥꯏꯗꯅ ꯕꯦꯛ ꯅꯨꯡ ꯄꯥꯏꯁꯤꯜꯂꯤ ꯂꯦꯟꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤ ꯂꯥꯔꯅꯤꯡꯉꯝꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯂꯥꯝꯂꯒ ꯄꯥꯏ ꯂꯩꯁꯅꯥꯅ ꯅꯁꯥ ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯒꯦ ꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯡꯉꯥꯏꯌꯦ ꯅꯪꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯅꯥꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯌꯨꯝꯗ ꯐꯖꯅ ꯂꯩ ꯋꯥꯈꯜ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯖꯟꯒꯅꯨꯗ ꯑꯩꯁꯨ ꯅꯪꯁꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯂꯩꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯂꯩꯁꯅꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯥꯔꯅꯤꯡꯉꯝꯒ ꯂꯩꯁꯅꯥꯒꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯁꯅꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯖꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯂꯛꯆꯩ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯛꯅꯤꯡꯗꯁꯨ ꯄꯦꯟꯊꯣꯛꯆꯩ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯤꯛ ꯑꯃꯈꯛꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯆꯥꯝꯊꯣꯛꯈꯤꯕꯒꯨꯝ ꯃꯄꯤ ꯆꯦꯟꯊꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯊꯦꯝꯕꯨꯡꯅ ꯀꯩꯗꯧꯔꯦ ꯀꯞꯂꯗꯤ ꯁꯅꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯖꯦꯝꯁꯅ ꯀꯩꯒꯤꯅꯣ ꯀꯞꯂꯤꯗꯤ ꯏꯁ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯂꯦꯟꯒ ꯂꯩꯁꯅꯥꯒꯁꯨ ꯁꯅꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯗꯨ ꯎꯔꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗꯅꯤ ꯑꯗꯨꯕꯨ ꯁꯅꯥꯅ ꯀꯞꯂꯤꯕꯗꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕꯅꯤ ꯂꯥꯔꯅꯤꯡꯉꯝꯅ ꯁꯅꯥ ꯀꯞꯀꯅꯨꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯁꯅꯥꯒꯤ ꯃꯇꯧ ꯂꯩꯁꯅꯥ ꯂꯥꯔꯅꯤꯡꯉꯝꯒꯤ ꯃꯇꯧ ꯃꯑꯣꯡꯁꯤꯡꯗꯨꯗ ꯃꯌꯥꯝꯗꯨ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅ ꯅꯧꯊꯣꯛꯅꯔꯛꯏ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯤ ꯇꯥꯏ ꯑꯁꯨꯝꯅ ꯂꯩꯁꯅꯥꯒ ꯖꯦꯝꯁꯀ ꯍꯟꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯁꯅꯥꯒ ꯊꯦꯝꯕꯨꯡꯒ ꯂꯥꯔꯅꯤꯡꯉꯝꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨ ꯌꯥꯝꯅ ꯆꯤꯛꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯥ ꯈꯛꯇꯅꯤ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥ ꯂꯥꯔꯅꯤꯡꯉꯝ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗ ꯅꯦ ꯍꯦꯛ ꯇꯥꯅ ꯄꯣꯊꯥꯕ ꯐꯥꯎꯕ ꯁꯪꯗ꯭ꯔꯦ ꯃꯥꯒꯤ ꯑꯈꯪ ꯑꯍꯩ ꯂꯩꯖꯕ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯗꯨ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝꯗ ꯁꯤꯔꯝꯕ ꯂꯥꯏꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯒꯤ ꯕꯜꯕ ꯑꯗꯨꯁꯨ ꯃꯨꯊꯠꯂꯦ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩ ꯑꯃꯈꯛꯇꯤ ꯃꯩꯗꯨ ꯄꯤꯛꯅ ꯂꯩꯊꯔꯒ ꯊꯥꯜꯂꯤ ꯂꯥꯏ ꯈꯣꯏꯔꯝꯂꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯦ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯍꯤꯞꯊꯈ꯭ꯔꯦ ꯃꯥꯅ ꯍꯤꯞꯊꯈꯤꯕꯗ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤ ꯃꯁꯥꯗꯨ ꯈꯔ ꯈꯔ ꯎꯏꯊꯔꯛꯄ ꯍꯧꯔꯛꯄꯗꯅꯤ ꯃꯥꯅ ꯃꯨꯊꯠꯈꯤꯕ ꯀꯥꯒꯤ ꯕꯜꯕ ꯑꯗꯨ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯨꯠ ꯇꯧꯔꯛꯏ ꯆꯟꯗ꯭ꯔꯤꯀꯥ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯂꯛꯏ ꯃꯩꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯛꯀꯥꯝ ꯂꯥꯎꯅ ꯆꯜꯂꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯐꯃꯨꯡꯗꯒꯤ ꯑꯗꯨꯒ ꯃꯩꯒꯤ ꯁ꯭ꯋꯤꯆ ꯂꯩꯕ ꯑꯗꯨꯗ ꯂꯥꯛꯂꯒ ꯁ꯭ꯋꯤꯆ ꯑꯗꯨ ꯅꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩꯗꯨ ꯃꯥ ꯇꯥꯟꯅ ꯄꯥꯏꯁꯜꯂꯛꯏ ꯆꯟꯗ꯭ꯔꯤꯀꯥ ꯂꯥꯔꯇꯦꯟꯗꯨꯅ ꯄꯥꯜꯂꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯠ ꯂꯩꯊꯣꯛꯍꯧꯏ ꯂꯥꯔꯇꯦꯟꯗꯨ ꯐꯛꯂꯥꯡꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯞꯂꯝꯕ ꯃꯩ ꯑꯗꯨꯁꯨ ꯈꯞꯂꯛꯈꯤꯗ꯭ꯔꯦ ꯀꯥ ꯑꯗꯨ ꯄꯨꯝꯃꯝ ꯐꯃꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯃꯈꯨꯠꯅ ꯃꯥꯔ ꯃꯥꯔ ꯊꯤꯜꯂꯛꯏ ꯃꯈꯨꯠꯇꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯃꯥꯔꯤꯉꯩ ꯇꯨꯡꯗꯒꯤ ꯃꯥꯒꯤ ꯃꯕꯨꯛꯇ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯀꯣꯜꯂꯗꯨꯅ ꯃꯅꯤꯡꯗ ꯈꯪꯆꯤꯡ ꯆꯤꯡꯂꯝꯃꯤ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥ ꯃꯁꯥꯗꯨ ꯈꯪꯆꯤꯡ ꯆꯤꯡꯂꯛꯄꯗꯨꯗ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯇꯝꯗꯨꯗ ꯐꯃꯨꯡ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯂꯦꯡꯉꯛꯏ ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯀꯣꯏꯒꯣꯠ ꯑꯣꯠꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯝꯕꯅꯤꯅ ꯀꯔꯤꯃꯠꯇꯗꯤ ꯎꯕ ꯅꯠꯇꯦ ꯃꯈꯨꯠꯇꯅ ꯁꯨꯝ ꯃꯥꯔ ꯃꯥꯔ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯂꯥꯏꯒꯤ ꯂꯤꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯀꯟꯈ꯭ꯔꯕ ꯂꯥꯏꯒꯤ ꯂꯤꯛ ꯑꯗꯨ ꯐꯥꯎꯕ ꯃꯐꯝ ꯂꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯟꯗ꯭ꯔꯤꯀꯥ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯏ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ ꯂꯩꯁꯅꯥ ꯌꯥꯝꯅ ꯉꯟꯅ ꯃꯌꯨꯝꯗꯒꯤ ꯇꯤꯐꯤꯟ ꯑꯃꯗ ꯆꯥꯛ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯁꯅꯥ ꯊꯦꯝꯕꯨꯡ ꯂꯥꯔꯅꯤꯡꯉꯝ ꯑꯃꯗꯤ ꯂꯩꯁꯅꯥ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯆꯟꯗ꯭ꯔꯤꯀꯥ ꯎꯕꯗ ꯏꯉꯛ ꯉꯛꯂꯗꯨꯅ ꯌꯦꯡꯏ ꯃꯥꯏꯕꯤꯗꯨꯅ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯩꯁꯅꯥꯅ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯪꯂꯅꯨ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯃꯥꯒꯤ ꯃꯁꯥꯗꯤ ꯀꯝꯗꯧꯔꯦ ꯁꯅꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯁꯥꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯗꯣꯛꯇꯔꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯣ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤ ꯃꯥꯏꯕꯤꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯅꯅꯕ ꯑꯩꯒꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯣ ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯗු ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯔꯦ ꯂꯩꯁꯅꯥꯅ ꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯍꯪꯉꯤ ꯂꯦꯟꯅ ꯀꯩꯁꯨ ꯈꯟꯊꯔꯨꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯦ ꯁꯅꯥꯅ
len harisina chungani ima maibida yanghanbana asumba lambi oigani thembungna chatlase adu ngai haki matung makhoi mari su maibi Chandrika gi mayum yorakle makhoina maibi du gi mayum yorakpada lairam libu mataudu ubda ngakpana loikre yumdu hana dagi phivam khara kaina lairami makhoi mangol da kakhallaga Chandrika na imung sang u hairam laga changkhre makhoi mari su imung da sangi yum adugi ka khuding duk tharami thembung di sumna changde mamit koilai lairaka yengi kadai da kari thetli haiduna koyeng yengi yum adugi manung ithang thangba ka adutani Chandrika na pusiliba mamsu mammi numit ki mangal phangdre candle laten khaktani lairiba maibidu magi phompham amada changsillaga phomkre mana sum yenglakpada ka aduda makhoi mari leibaduda thembungdo onsilaga harai madi mapanda ngahak lehelo lai khurambase ma yawbunu ngairoi thembungchu hoi ima asi hairamlaga thembung thokre makhoi ohumchu tapna phamthai ka adu kaisu chawbudi natte adubu makhoi mari tang leibaduda adum chawbu male lena ma ekoi hujik kaidogadabano tawriba mayamse ekoi wakal tadre laisnana yumgi paklangdasu ekoi ohumgi mingtharibse kananano karigi tharibano ima khangba ngambra maibidu wangangde sanana aigi ming yawraklise ekoi ohum punna mingthar ngasai makhoi marina yum adu yawrakpa matamda ngaklibadu thembung natana makhoi ahumgi maming adu phaklangsing adu tharami amadi yumgi thong adusu phakairaga taraga lairami maibiduna ai waige nakhoi munna taw len amati laisna nakhoi anidi namai leiduna khak chenba yararoi aduga sana nangi sidi ai mayak sengna haiba kharaloi adubu nakhoi ohumgi dasase amata oikre maramdi nakhoi ohumna nongmata punna aigida lakhibdo maduna nakhoi ohumdi chap manaba dasa amatare adubu aina noibu mafamsida kauribse kudong thiba adudagi nanthok hongnabani sanana aduga ima yumgi thong asina matau karamna lauthokliबनो maibiduna lauthokpa nate ngarang ahing phakkibani aisu kari haigadabano khangde yamna kalli handak kisimadi lenna kan bhairise karino ima laisnana aikoi ningsisina khangbada khara ware ima mayik sengna haibiyuba mapanda laikiba thembung kanna chensilai sanana thembung kaitoroge amu thembungna as aingamaroi mapanda laiba maibi Chandrikana mapanda ngahak layu haibuda thembung yamna tanna mapanda amuksu thokre thembungna mapanda tholakpada ngasai taraga leihoba thong adu yum adugi nakalda ngaraga leirami thembungna karino sibu ngasai tawbudaine kamaina sida leirami ba thembungchu kana leige haiduna koilai leiduna yengi yum adugi anakpadadi kanasu leite ichikchi amuksu mangolda thariba moraduda ne hektana pamthai mawong amani ne handak matangse imana popudagi thengnadri mana phamliba adugi matungda nupi amana mabu munna yengduna leiribdo madi khangba natte thembungna amuksu nungairi yaidi maibina laibut yengi khulai kaisu paibusu nataba moigidi makutta phi mutat ama jantra ama paikradi lore tera pambi mananaga aduga doctor hairisina makutta khulai mayam amasu pairibne computer ga sizinadana thembung mathanata angaubugum soirol paron panglol lole as kayang kuina aisibo mapansida layu harino khangdeme asi hairaga mamaidu maningda onthokpada nupi amana mabu munna yengduna lairam libdu ure thembung khangboi lakpoi kanna lauduna imungda prap chensili mapanda laikiba thembungna kanna chensilakpda sanana thembung kaidorage am thembungna as aingamaroi mapanda laiba laisnana kaidorage thembungna nupi amale hawe lenna kanano makhoi loina maibida yengi maibina kana orijano maibi Chandrika phamlambadagi haugatli aduga mapanda tholai maibiduna mapanda tholakibduda makhoi loina maksu mapanda tholaklaga yengi maibina sidadi kanasu leitrisidi thembungna hojikta sida phamhobne asi hairaga nupiduna phamlamba maphamduda makutu theli laisnana kadaida sakraba adudi thembungna aina khangro adubo sanana as thembunangse nisha sadana ngaurira kainom tawri thembungna nugise ayam thajadabi mong laha hojikta sida
ꯉꯥꯔꯒ ꯂꯩꯍꯧꯕ ꯊꯣꯡꯁꯨ ꯑꯃꯨꯛ ꯁꯨꯃꯥꯡꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯌꯦꯡꯉꯣ ꯃꯨꯟꯅ ꯌꯦꯡꯉꯣ ꯅꯣꯏ ꯑꯁꯤ ꯎꯗ꯭ꯔꯣ ꯁꯅꯥꯅ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯁꯨ ꯁꯨꯃꯥꯡꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯤꯗꯨꯗꯤ ꯊꯦꯝꯕꯨꯡꯅ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯊꯣꯛꯄꯗ ꯁꯤ ꯐꯛꯂꯥꯡꯁꯤꯗ ꯑꯩꯁꯦ ꯑꯉꯥꯎꯕꯩ ꯇꯥꯏꯞꯅꯤ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛꯇ ꯃꯤꯠꯃꯥꯡꯁꯤꯗ ꯐꯅꯦꯛ ꯅꯥꯏꯕꯤ ꯁꯦꯠꯄꯤ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯁꯦ ꯐꯥꯒꯤ ꯇꯥꯍꯟꯕꯩ ꯋꯥꯅꯤ ꯅꯣꯏꯅ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯣ ꯑꯁꯦꯡꯕ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯗꯩ ꯑꯁꯦꯡꯕ꯭ꯔꯥ ꯍꯪꯉꯤꯅꯦ ꯉꯥꯎꯔꯤꯁꯦ ꯑꯩ ꯅꯠꯇꯦꯅꯦ ꯅꯣꯏꯅꯤꯅꯦ ꯂꯩꯁꯅꯥꯅ ꯐꯅꯦꯛ ꯅꯥꯏꯕꯤ ꯁꯦꯠꯄꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯃꯥ ꯂꯩꯁꯅꯥ ꯃꯥꯏꯕꯤꯗꯨꯗ ꯌꯦꯡꯉꯤ ꯃꯥꯏꯕꯤꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯥꯛꯑꯣ ꯄ꯭ꯔꯞ ꯂꯥꯏ ꯍꯥꯟꯅ ꯈꯣꯏꯔꯝ ꯇꯧꯁꯤ ꯃꯈꯣꯏ ꯑꯃꯨꯛ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯂꯛꯂꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯐꯝꯅꯈ꯭ꯔꯦ ꯃꯥꯏꯕꯤꯗꯨꯅ ꯍꯣꯔꯦꯟ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯃꯔꯛꯇ ꯋꯥ ꯑꯍꯦꯟꯕ ꯑꯇꯩ ꯑꯃꯠꯇ ꯅꯈꯣꯏꯗ ꯉꯥꯡꯂꯛꯂꯣꯏ ꯅꯈꯣꯏꯁꯨ ꯀꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯄꯣꯛꯄ ꯃꯑꯣꯡ ꯇꯧꯔꯛꯂꯁꯨ ꯑꯗꯨꯝ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯂꯦꯡꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯅꯕ ꯌꯥꯗꯦ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯦ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯀꯤꯔꯨꯞ ꯌꯦꯡꯅꯩ ꯃꯥꯏꯕꯤꯗꯨꯅ ꯐꯔꯦ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦ ꯃꯥꯏꯕꯤꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯤꯅꯠ 5ꯃꯨꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯝꯕ ꯐꯣꯇꯣ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯔꯛꯏ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯇꯩ ꯂꯣꯏꯅ ꯌꯦꯡꯉꯤ ꯃꯥꯏꯕꯤꯗꯨ ꯈꯛꯇꯅꯤ ꯃꯃꯤꯠ ꯄꯥꯡꯗꯕ ꯊꯦꯝꯕꯨꯡ ꯃꯆꯤꯟꯗ ꯇꯞꯅ ꯚꯨꯠ ꯂꯥꯛꯑꯖꯥꯠꯂꯣ ꯁꯅꯥꯅ ꯅꯪꯒꯤ ꯃꯇꯨꯡꯗ ꯂꯩꯔꯦ ꯁꯅꯥꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡꯗ ꯐꯠ ꯌꯦꯡꯉꯤ ꯃꯈꯣꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯃꯈꯣꯡ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯖꯤꯡꯒ ꯑꯣꯏꯕꯗꯨꯗ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯇꯥꯏ ꯊꯦꯝꯕꯨꯡꯅ ꯂꯥꯛ ꯃꯥꯜꯂꯦ ꯁꯅꯥꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯩꯁꯅꯥꯅ ꯃꯤꯔꯣ ꯑꯁꯤꯕꯣ ꯂꯦꯟꯅ ꯃꯊꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯃꯤꯗꯤ ꯑꯣꯏꯔꯣꯏ ꯊꯦꯝꯕꯨꯡꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯖꯥꯠꯂꯣ ꯑꯗꯨꯗꯤ ꯁꯅꯥꯅ ꯑꯁ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯊꯛꯇ ꯆꯠꯂꯝꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯑꯃꯃꯝꯗ ꯀꯥꯝꯂꯗꯨꯅ ꯃꯨꯊꯠꯄ ꯍꯧꯔꯛꯏ ꯃꯈꯣꯏ ꯃꯔꯤꯃꯛ ꯅꯨꯄꯤ ꯑꯗꯨ ꯂꯣꯏꯅ ꯎꯔꯦ ꯊꯦꯝꯕꯨꯡꯗꯤ ꯀꯤꯔꯗꯨꯅ ꯁꯅꯥꯗ ꯅꯞꯁꯤꯜꯂꯤ ꯊꯦꯝꯕꯨꯡꯅ ꯑꯁꯤ ꯅꯨꯄꯤꯁꯤꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯕ ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ ꯁꯅꯥꯅ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯂꯦꯟꯒ ꯂꯩꯁꯅꯥꯒꯗꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ ꯇꯧꯏ ꯑꯃꯨꯛꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕ ꯅꯨꯄꯤꯗꯨ ꯈꯔ ꯃꯥꯜꯂꯛꯏ ꯃꯩ ꯃꯊꯪ ꯃꯨꯊꯠꯂꯛꯄꯗꯨꯗ ꯁꯅꯥꯅ ꯍꯦ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯃꯩ ꯃꯨꯊꯠꯂꯤꯕꯗꯣ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯅ ꯑꯁꯨꯝ ꯃꯩ ꯑꯗꯨ ꯃꯨꯊꯠꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯦꯝꯕꯨꯡꯅ ꯐꯠ ꯆꯤꯡꯊꯩ ꯊꯦꯝꯕꯨꯡꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯧꯒꯠꯀꯅꯨ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯃꯨꯛꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯃꯁꯥꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ ꯃꯩꯗꯨ ꯂꯣꯏꯅ ꯃꯨꯊꯠꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯒꯤ ꯃꯉꯥꯜ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯇꯩꯗꯤ ꯑꯃꯠꯇ ꯉꯥꯟꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯁꯥꯗꯨ ꯂꯦꯞꯄ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯊꯦꯝꯕꯨꯡꯅ ꯑꯩꯁꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯅ ꯍꯧꯒꯠꯄ ꯅꯠꯇꯦ ꯃꯊꯟꯇ ꯍꯧꯒꯠꯂꯛꯄꯅꯦ ꯂꯩꯁꯅꯥꯅ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯣ ꯊꯦꯝꯕꯨꯡꯅ ꯑꯁꯦꯡꯕꯅꯦ ꯑꯃꯨꯛꯁꯨ ꯊꯦꯝꯕꯨꯡꯗꯣ ꯃꯁꯥ ꯐꯔ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯤꯡ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯤꯡ ꯇꯧꯕꯒꯨꯝ ꯇꯧꯏ ꯂꯩꯁꯅꯥꯅ ꯊꯦꯝꯕꯨꯡ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯅꯥꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ ꯁꯅꯥ ꯍꯧꯒꯠꯀꯦ ꯇꯧꯏ ꯈꯪꯕꯗꯒꯤ ꯂꯩꯁꯅꯥꯅ ꯃꯈꯨꯠ ꯐꯥꯏ ꯂꯩꯁꯅꯥꯅ ꯍꯧꯒꯠꯀꯅꯨ ꯁꯅꯥ ꯃꯇꯝꯗꯨꯗ ꯊꯦꯝꯕꯨꯡꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯈ꯭ꯔꯦ ꯊꯦꯝꯕꯨꯡ ꯀꯟꯅ ꯂꯥꯎꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯁꯨ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯅꯨꯡ ꯐꯥꯎꯕ ꯇꯥꯔꯛꯏ ꯂꯦꯟꯗꯤ ꯋꯥ ꯂꯥꯟ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯒ ꯂꯩꯁꯅꯥꯒ ꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯕ ꯂꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯩꯁꯅꯥꯅ ꯈꯪꯂꯛꯄꯗꯒꯤ ꯂꯦꯟꯕꯨ ꯀꯧꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗ ꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯝ ꯃꯈꯥꯗ ꯅꯣꯟꯊꯔꯒ ꯂꯩꯈ꯭ꯔꯦ ꯂꯩꯁꯅꯥꯒ ꯁꯅꯥꯒꯅ ꯍꯟꯖꯤꯟ ꯀꯧꯏ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯃꯛ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯏꯉꯛ ꯉꯛꯏ ꯁꯅꯥꯅ ꯀꯩꯅꯣꯅꯦ ꯂꯦꯟꯁꯤꯕꯣ
amta masado soklaga yengo laisnana masadi sukumse ngasa ima maibina haikibdo kaugano lena non thaduna laikibduda manato nagi nahi tare laisnana len nahi tare khanglakpadagi masadu pakalai len ang kaitorge sanada amuk onsilai sana len sitadiye kamai tokdino makhoi mayam ngangnariba taunariba mayamdu karimata hairaktaba makhai maibidu adumak machinda murumuru sonduna lai khoiramli sanana ngaikho laisna pakkino laisnana hanjin kaubudu tamalak tabdagi lengi masadu tap pairaga laisnana haudai len khangboy kaiboy wakhal khanglak lai lenna kaidorage tanjaduda laisnagi masamdu tap pairaga ka adudagi mapalomda khangching chingthoki kanana sing lebino haibasu ude lensu laisna sing khibuda kanna lauraga laisna khamgi tawi sanana len hautkanu sanana khamba nangde lensu phuk haugali ka adugi manungduda leiramba mi amagi khut anina lengi mamai mamituda tap paisilaga amamba kachin amada soro chingsinkre ahanbada thembung mathangda laisna aduga len busu hojik maibi adugi manakta leihoribatu sana khaktamak ngaire amamba kachil adudagi na sol pikna angang amagi khonjelda kaka matang sida tahan jari bo wari room number 23 gi episode taret suba saruk loisinjare wari asi pathok saba matamda wahai wata soi khilan khibe yaurupsu tabiri bukuting mak ngak piu haijabagaloina na hemchandra soibam na amuka na ikong no na khurumjare